sis oirakadaba pok kangkhatpa mit amadi hakchang da hangam mapal machu karakpa amadi pokpada ngariba angang singda jaundice narakpa khudimak asi matam chana tanabiho liver cancer dagi kanhausi layingbagi sel lawjaroi miyamgi damak leijare thokchom Neelachandra Singh physician in jaundice hairok part 3 Champathong international awardee 2013 Nepal amadi Kathmandu Akopa marolgi damak call to view 9862498264 loinana 8014220728 Good morning, Diamond. Good morning. Good morning. Good morning. Good morning, Diamond. Good morning. Good morning, Diamond. Adom na tabiri ba channel asi 91.2 MHz ta sandok chariba Manipur की इहान हानबा अदुगुमलबा कम्युनिटी रेडियो सर्विस के गुड मॉर्निंग डायमंड की प्रोग्राम ने प्रोग्राम असगी खुथांगदा नुंगतिगी फोंगलिबा पाउसे खना नैनबा अमदी मियांग की पुंगनिंग द फाउबिरपा पुंगनिंग की वखलोनबु अखोय मयाम खना नैनदुना तानामिनबगी अदुगुमलबा अखनबा प्रोग्राम हाउजिक लेक्जरे अदोंगी दमक्ता डायमंड रेडियो ना संदोकचरी गुड मॉर्निंग डायमंड गुड मॉर्निंग Good morning. Good morning, Diamond. Good morning. Good morning, Diamond की थौरम ताबिरिबा सिंबो पुष्परानी लाइश्रम नामुका हना तरामना हुसरी हौजिक नुंटी की फोंगलिबा पाउसे सिंगदगी लौथोकजबा मरु ओइबा पाउसिंग मियामदा पिजरी याइफरबा ngasi hiangai gi thasi numit inglising ani kun December gi tarik taraga mari ningthokaba numit asigi ahanbada maru oipa pau Imphal Turel gi ising mosil haliba singi mathakta yangsin binanaba leitabaga manare Home Department की मखादा पांगई की Forensic Science Regulatory थमद्रबदी सिरुम नारुम लेखीगनी हाइरी Sanction Post हुमफुगा हुमदोई की मनुंगदा कुनगा तरुक बेकेन ओइरी केस लिसिंग अमगा चाट्रेट कुनगा तरुक की Exhibit लिसिंग यांखैगा मरी चामब्री मबुद्रागा निथोई यौरे Deputy Director की रैंक ता प्रमोशन पी खरबा वेटरनरी लोइसंगी ऑफिसर तरागा मरी की पोस्टिंग पिरमद्रे हाइदे ड्रग की फॉरेन किंगपिन सोसो नाइंगी NSA डिटेंशन हाई कोर्ट ना कथतख्रे Saknairaba guitarist, musician amasung composer Wahengbam Samson na laikidabada Chief Minister na awapa phongdokre. Minister amagi hangdunu lairiba pham mensindabada MLA Singh Warong Nare Y Joy Kumar
ꯂꯦꯟꯄꯥꯎ ꯍꯥꯎꯞꯀꯤ ꯃꯤꯅꯤꯁꯇꯔ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ ꯊꯥꯖꯅꯗ꯭ꯔꯦ꯫ JP Nadda COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯅꯧꯅ ꯃꯤꯑꯣꯏ 118 COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯑꯄꯨꯟꯕ ꯀꯦꯁ 18,985 ꯁꯨꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇ ꯉꯁꯤꯗꯒꯤ ꯄꯥꯛꯇꯛꯅꯅ ꯐꯥꯏꯖꯔ COVID-19 ꯚꯦꯛꯁꯤꯅꯦꯁꯟ ꯀꯦꯝꯄꯦꯟ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯍꯦꯅꯔꯤꯒꯤ ꯃꯊꯛꯇ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯋꯥꯏ ꯏꯔꯥꯕꯣꯠꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯂꯒꯅꯤ꯫ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯊꯤꯡꯈꯤꯕꯗꯒꯤ ꯃꯐꯝ ꯀꯌꯥ ꯅꯧꯅ ꯀꯩꯊꯦꯜ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯂꯥꯡꯒꯣꯜ ꯑꯣꯜ-ꯑꯦꯖ ꯍꯣꯝꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ COVID-19 ꯚꯦꯛꯁꯤꯟ ꯍꯥꯔꯠ ꯗꯥꯏꯕꯦꯇꯤꯁ ꯅꯥꯕꯁꯤꯡꯗ ꯑꯍꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯕ ꯌꯥꯔꯤ꯫ ꯑꯃꯗꯤ ꯃꯥꯔꯀꯦꯠ ꯁꯦꯠ ꯁꯦꯝꯖꯤꯟꯕ ꯂꯦꯞꯅꯕ ꯃꯤꯅꯤꯁꯇꯔ TH ꯕꯤꯁ꯭ꯋꯖꯤꯠꯅ ꯀꯤꯍꯜꯂꯝꯂꯦ꯫ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯇꯨꯔꯦꯜꯁꯤꯡ ꯀꯟꯁꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯣꯠꯁꯤꯜꯍꯜꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯅꯅꯕꯒꯤꯗꯃꯛ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯂꯩꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯃꯤꯌꯥꯝꯅ ꯐꯠꯇ ꯍꯥꯎꯊꯤ ꯊꯥꯗꯕ, ꯅꯨꯡ ꯂꯩꯉꯣꯏ ꯀꯣꯠꯄ, ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯁꯤꯟꯕ, ꯏꯔꯨꯖꯁꯤꯟꯕ ꯑꯃꯗꯤ ꯐꯠꯇꯕ ꯃꯆꯨꯝ ꯀꯌꯥ ꯊꯥꯗꯔꯛꯄꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯣꯠꯁꯤꯜꯂꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯄꯕ꯭ꯂꯤꯛ ꯍꯦꯜꯊ ꯏꯟꯖꯤꯅꯤꯌꯔꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ PHEDꯒꯤ ꯃꯈꯥꯗ ꯂꯩꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯀꯌꯥꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯏꯁꯤꯡ ꯆꯤꯡꯈꯠꯂꯤꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯊꯛꯅꯕ ꯑꯐꯕ ꯏꯁꯤꯡ ꯐꯪꯍꯜꯂꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯁꯤꯡꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯗꯒꯤ ꯂꯧꯔꯤꯕ ꯏꯁꯤꯡ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯣꯠꯄ ꯍꯦꯟꯖꯤꯜꯂꯛꯄꯅ ꯈꯨꯗꯣꯡꯊꯤꯕ ꯊꯥꯛ ꯑꯃꯗ ꯂꯥꯛꯂꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯂꯩꯔꯤ꯫ ꯃꯅꯤꯄꯨꯔ ꯄꯣꯂꯨꯁꯟ ꯀꯟꯇ꯭ꯔꯣꯜ ꯕꯣꯔꯗꯀꯤ ꯋꯥꯇꯔ ꯇꯦꯁꯇꯤꯡ ꯔꯦꯒꯨꯂꯦꯇꯔꯤ ꯁꯦꯛꯁꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯂꯅꯥꯏ ꯃꯤꯑꯣꯏ ꯈꯔꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯈꯣꯡꯅꯨꯡꯗꯒꯤ ꯅꯨꯡ ꯂꯩꯉꯣꯏ ꯀꯣꯠꯄꯗꯒꯤ ꯃꯣꯠꯁꯤꯜꯍꯜꯂꯦ꯫ ꯕꯦꯔꯆꯥꯅ ꯀꯣꯠꯂꯒ ꯂꯧꯕꯗꯤ ꯈꯔꯕꯨ ꯐꯔꯤ, ꯁ꯭ꯀꯥꯕꯦꯇꯔ ꯃꯦꯆꯤꯟ ꯇꯨꯔꯦꯜꯗ ꯊꯧꯙꯔꯒ ꯁꯦꯛꯃꯥꯏꯒꯤ ꯃꯊꯛ ꯑꯃꯗꯤ ꯃꯈꯥꯒꯤ ꯑꯦꯔꯤꯌꯥꯗ ꯇꯥꯇꯥ ꯇꯤꯝꯄꯔ ꯊꯝꯂꯒ ꯅꯨꯡ ꯂꯩꯉꯣꯏ ꯀꯣꯠꯄꯗ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯤ ꯅꯩꯗꯨꯅ ꯑꯗꯨꯝ ꯆꯦꯜꯂꯤ꯫ ꯅꯣꯡ ꯆꯨꯕ, ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗꯗꯤ ꯈꯔꯕꯨ ꯐꯔꯤ꯫ ꯍꯧꯖꯤꯛ ꯇꯨꯔꯦꯜꯒꯤ ꯈꯣꯡꯅꯨꯡ ꯊꯦꯟꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯏꯁꯤꯡ ꯑꯁꯤ ꯂꯩꯅꯥꯡ ꯑꯣꯏꯅ ꯆꯦꯜꯂꯦ꯫ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯅꯨꯊꯣꯡꯒꯤ ꯑꯦꯔꯤꯌꯥꯗ ꯅꯟ ꯂꯣꯀꯦꯜ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯃꯣꯠꯄ ꯐꯤꯔꯣꯜꯁꯤꯡ ꯐꯤꯁꯨ ꯐꯤꯖꯥꯝ ꯇꯧꯁꯤꯟꯕ, ꯏꯔꯨꯖꯕ ꯑꯃꯗꯤ ꯇꯨꯔꯦꯜ ꯈꯣꯡꯕꯥꯜꯗ ꯑꯃꯣꯠ ꯑꯀꯥꯏ ꯄꯩꯁꯤꯟꯕ ꯇꯧꯔꯤ꯫ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯈꯣꯡꯕꯥꯜꯗ ꯑꯃꯣꯠ ꯑꯀꯥꯏ ꯄꯩꯁꯤꯟꯕ ꯑꯃꯗꯤ ꯐꯠꯇꯕ ꯃꯆꯨꯝ ꯀꯌꯥ ꯊꯥꯗꯔꯛꯄꯅꯁꯨ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯃꯣꯠꯍꯟꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯤ꯫ ꯃꯣꯏꯔꯥꯡꯈꯣꯝ ꯀꯕꯨꯏ ꯈꯨꯜ ꯃꯅꯥꯛꯇꯁꯨ ꯑꯃꯣꯠ ꯑꯀꯥꯏ ꯀꯌꯥ ꯄꯩꯁꯤꯟꯕꯅ ꯃꯗꯨꯗꯒꯤ ꯆꯦꯟꯊꯔꯛꯄ ꯃꯆꯨꯝꯅ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯣꯠꯁꯤꯜꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯂꯤ꯫ ꯁꯤꯡꯖꯃꯩ ꯊꯣꯡꯈꯣꯡꯒꯤ ꯑꯦꯔꯤꯌꯥꯗꯁꯨ ꯑꯃꯣꯠ ꯑꯀꯥꯏ ꯀꯌꯥ ꯊꯥꯗꯕꯗꯒꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯐꯕ ꯑꯣꯏꯕ ꯉꯝꯗ꯭ꯔꯦ꯫ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯑꯃꯥꯡ ꯑꯁꯣꯏ ꯇꯧꯁꯤꯟꯕ ꯑꯃꯗꯤ ꯃꯤ ꯄꯣꯠꯂꯣꯏꯐꯝ ꯊꯝꯖꯤꯟꯕꯗꯒꯤ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯣꯠꯁꯤꯜꯍꯜꯂꯤ꯫ ꯀꯣꯡꯕ ꯇꯨꯔꯦꯜ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯣꯠꯄ ꯑꯃꯗꯤ ꯊꯦꯟꯕꯒ ꯂꯣꯏꯅꯅ ꯇꯨꯔꯦꯜ ꯑꯁꯤꯒꯤ ꯏꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯀꯣꯡꯕ ꯏꯔꯣꯡ ꯃꯄꯥꯗ ꯇꯥꯔꯤꯕꯅꯤ꯫ ꯀꯣꯡꯕ ꯇꯨꯔꯦꯜꯗꯒꯤ ꯆꯦꯟꯊꯔꯛꯄ ꯑꯃꯣꯠꯄ ꯏꯁꯤꯡ ꯑꯁꯤꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯁꯤ ꯍꯦꯟꯅ ꯑꯃꯨꯛ ꯃꯣꯠꯍꯟꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡ ꯁꯦꯡꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯈꯛꯇꯗ ꯏꯟꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯇꯨꯔꯦꯜꯒꯤ ꯃꯄꯥꯟꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯇꯨꯔꯦꯜ ꯃꯅꯨꯡꯗ ꯑꯆꯧꯕ ꯃꯦꯆꯤꯟ ꯊꯧꯙꯔꯒ ꯅꯨꯡ ꯂꯩꯉꯣꯏ ꯀꯣꯠꯂꯤꯕꯁꯤꯡꯅ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯑꯃ ꯆꯪꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫
Saknairaba guitarist, musician amasung composer Wahengbam Samson na laikhidabada Chief Minister Nongthomba Birena awaba phongdokre. Chief Minister na awaba phongbugi serolda kumza Inglising ama chamapan yankhaiga humdoigi January gi tarik ahumda Wahengbam Laikai pokhiba Samson kumza Inglising ama chamapan marifu amasung Inglising ama chamapan maubudragi matamda gitar khongbada state asigi maming leiba misak ama oikibani mahak generation kayagi guitar sing handle tauba ngamba misakne mahakna music ki lamda khanghaibasing adu mahaki composition sing amasung stage ta pikiba performance sing da mami takhi haiki Supreme Court of India gi direction matung ina Manipur gi sitting amasung former MP MLA singi mathakta register tawduna lokhatpa criminal case singi matangda High Court of Manipur na sumoto da PIL number 38 of 2020 register tawduna lokhalakpada case asigi respondent ama oriba director forensic science regulatory Pangai gi Maikaidagi October gi tarik taragani thoi Inglising ani kunda pikhalakhiba Cherolda regulatory asigi internet connection national knowledge network laitri haina phongdorakraba matungda regulatory asigi phibam Manipur lenga ki home department ki direct functioning gi makhada thamdrabadi sirum narum tawduna adumak laikhi gadabagi phibamda leiramle War against drug ki pandamda lengak asina drug kamari leinaba makhal kayagi case singi athuba wayel puraknabagidamak NDNPS ki fast track court phawba linkhatuna mathau tawhalakpa amasung nupi angang singda sathaba crime singa mari leinaba case singi athuba disposal tawnabagidamak protection of children from Sexual Offense POCSO Act Inglising ani taragani thoi nasingba phawba fast track court ani linkhatlaba phawbada miyamna athuba wayel pamnariba case makhal sing asi wayel thintharaklibagi maram singi manungda matam chana mari leinaba forensic laboratory dagi expert opinion report phangba ngamdaba sisu ama oiramkhi Masigi matangda hojik pangaida Manipur lengaki makhada lairiba state asigi amata ngairaba forensic science regulatory asigi phibam singi matangda thijinduna lakpagi makha tarakpada thengnarakhiba report singi matung innadi regulatory asi chirum narum tawduna maming khaktagi oina leiramle Mamangi kumza Inglising ani taramapangi August ki tarik kunga marida Thabal District Police na lupa crore Chambriromgi oigadaba drug sing phagat khiba thaudoki case da chenaduna pharaba matungda district magistrate Thobana National Security Act Inglising ama samapan marifugi provision singi makhada detain tawduna thamlakhiba drug ki kingpin ni hariba Myanmar masa MD Soso Naing Elias Abdul Rahim Chahi Kuntraga Humdoigi detention High Court na kwas tawduna chanahan khidabaga loinana mahakpu atopa case singda mathau tadrabadi thadokhinanaba order pikre Kumza Inglising ani tarata pangthokiba taramathoi suba Manipur State Assembly election da Congress ki ticket wangkhai Assembly constituency dagi karaklaga hojikna MLA dagi resign tawraba matungda
ꯂꯩꯉꯥꯛꯁꯤꯒꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯤꯕ ꯑꯣꯀ꯭ꯔꯝ ꯍꯦꯅꯔꯤꯒꯤ ꯃꯥꯌꯣꯛꯇ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯌꯨꯝꯈꯥꯝ ꯏꯔꯥꯕꯣꯠꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯅꯅꯕ ꯍꯥꯏꯀꯣꯔꯠꯅ ꯃꯇꯝ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇ ꯉꯁꯤꯗꯒꯤ ꯄꯥꯛꯇꯛꯅꯅ ꯐꯥꯏꯖꯔ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯅꯦꯁꯟ ꯀꯦꯝꯄꯦꯟ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯌꯨ.ꯑꯦꯁ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯑꯃꯦꯔꯤꯀꯥꯟ ꯂꯥꯈ 3ꯒꯤ ꯄꯨꯟꯁꯤ ꯂꯣꯝꯍꯟꯈ꯭ꯔꯕ ꯁꯥꯊꯤꯔꯕ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯂꯩꯅꯥ ꯂꯥꯏꯆꯠ ꯂꯣꯏꯁꯤꯟꯕꯗ ꯃꯊꯧ ꯇꯥꯔꯤꯕ ꯚꯦꯛꯁꯤꯟ ꯗꯣꯖꯁꯤꯡ ꯀꯥꯞꯅꯅꯕ ꯌꯨ.ꯑꯦꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯌꯥꯕ ꯄꯤꯈꯤꯕꯒ ꯂꯣꯏꯅꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯋꯥꯐꯝ ꯑꯁꯤ ꯂꯥꯎꯊꯣꯔꯛꯈꯤꯕꯅꯤ꯫ ꯇ꯭ꯔꯝꯞ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯚꯦꯛꯁꯤꯟ ꯗꯤꯚꯂꯞꯃꯦꯟꯠ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯄꯔꯦꯁꯟ ꯋꯥꯔꯞ ꯁ꯭ꯄꯤꯗꯀꯤ ꯖꯦꯅꯔꯦꯜ ꯒꯨꯁꯇꯥꯚꯦ ꯄꯔꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯐꯥꯏꯖꯔꯒꯤ ꯚꯦꯛꯁꯤꯟ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯕ ꯇ꯭ꯔꯛꯁꯤꯡꯅ ꯉꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯦꯟꯇꯔ 150ꯔꯣꯝꯗ ꯚꯦꯛꯁꯤꯟ ꯑꯁꯤ ꯗꯦꯂꯤꯚꯔ ꯇꯧꯔꯒꯅꯤ꯫ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯇ ꯑꯍꯦꯟꯕ ꯁꯥꯏꯠ 145ꯗ ꯚꯦꯛꯁꯤꯟꯁꯤꯡ ꯗꯦꯂꯤꯚꯔ ꯇꯧꯒꯅꯤ ꯑꯃꯁꯨꯡ ꯋꯥꯠꯍꯧꯔꯤꯕ ꯃꯐꯝ 63ꯗ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯗꯦꯂꯤꯚꯔ ꯇꯧꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯃꯐꯝ ꯑꯁꯤꯗ ꯃꯐꯝ ꯀꯌꯥꯗ ꯃꯇꯝ ꯆꯥꯅ ꯊꯨꯡꯗꯨꯅ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡꯗ ꯀꯥꯞꯄ ꯍꯧꯕ ꯌꯥꯅꯅꯕꯒꯤ ꯃꯑꯣꯡꯗ ꯚꯦꯛꯁꯤꯟꯁꯤꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄꯅꯤ ꯍꯥꯏꯅꯁꯨ ꯄꯔꯅꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯆꯤꯒꯥꯟꯗ ꯂꯩꯕ ꯐꯥꯏꯖꯔꯒꯤ ꯐꯦꯛꯇꯔꯤ ꯑꯃꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯄꯨꯡ 6:30ꯒꯤ ꯃꯇꯨꯡ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯥꯛꯁ ꯎꯞꯄ ꯋꯥꯔꯀꯔꯁꯤꯡꯅ ꯗ꯭ꯔꯥꯏ ꯑꯥꯏꯁꯇ ꯍꯥꯞꯄ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯚꯦꯛꯁꯤꯟꯒꯤ ꯑꯍꯥꯟꯕ ꯂꯣꯠꯁꯤꯡ ꯄꯦꯛ ꯇꯧꯕ ꯍꯧꯈꯤ꯫ ꯔꯦꯐ꯭ꯔꯤꯖꯔꯦꯇꯦꯗ ꯚꯦꯛꯁꯤꯟꯁꯤꯡ ꯌꯥꯎꯕ ꯎꯒꯤ ꯕꯣꯛꯁꯁꯤꯡ ꯄꯨꯕ ꯇ꯭ꯔꯛ 3 ꯑꯌꯨꯛ ꯄꯨꯡ 9:46 ꯇꯥꯕ ꯃꯇꯝꯗ ꯀꯂꯥꯝꯖꯨ ꯐꯦꯁꯤꯂꯤꯇꯤꯗꯒꯤ ꯊꯧꯗꯣꯛꯈꯤꯕꯅꯤ꯫ ꯇ꯭ꯔꯛ 3 ꯑꯁꯤ ꯄꯤꯀꯞ ꯇ꯭ꯔꯛ ꯑꯃꯁꯨꯡ SUV ꯑꯃꯗ ꯇꯣꯡꯕ ꯑꯥꯔꯝ ꯐꯤꯖꯣꯜ ꯁꯦꯠꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯔꯁꯤꯡꯅ ꯉꯥꯛ-ꯁꯦꯟꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯃꯊꯪ ꯆꯍꯤꯒꯤ ꯃꯥꯔꯆ ꯊꯥ ꯂꯣꯏꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 100 ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯃꯤꯁꯤꯡꯒꯤ ꯆꯥꯗ 30 ꯏꯃ꯭ꯌꯨꯅꯥꯏꯖ ꯇꯧꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤ ꯍꯥꯏꯅ ꯑꯣꯄꯔꯦꯁꯟ ꯋꯥꯔꯞ ꯁ꯭ꯄꯤꯗꯀꯤ ꯆꯤꯐ ꯑꯦꯗꯚꯥꯏꯖꯔ ꯗꯣꯛꯇꯔ ꯃꯣꯟꯁꯦꯞ ꯏꯁꯂꯥꯋꯤꯅ ꯐꯣꯛꯁ ꯅ꯭ꯌꯨꯁꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯐꯦꯗꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯑꯍꯥꯟꯕ ꯗꯣꯖ ꯃꯤꯂꯤꯌꯟ 2.9 ꯁ꯭ꯇꯦꯠ, ꯌꯨ.ꯑꯦꯁ ꯇꯦꯔꯤꯇꯣꯔꯤ, ꯃꯔꯨꯑꯣꯏꯕ ꯁꯤꯇꯤ 64 ꯑꯃꯗꯤ ꯐꯦꯗꯔꯦꯜ ꯑꯦꯖꯦꯟꯁꯤ 5ꯗ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯖꯦꯅꯔꯦꯜ ꯄꯔꯅꯥꯅ ꯚꯦꯛꯁꯤꯟ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎꯒꯤ ꯃꯥꯌꯣꯟꯗ ꯑꯍꯣꯡꯕ ꯂꯥꯛꯍꯟꯈꯤꯕ ꯌꯨ.ꯑꯦꯁꯅ ꯂꯨꯆꯤꯡꯗꯨꯅ ꯆꯠꯊꯈꯤꯕ ꯃꯤꯂꯤꯇꯔꯤ ꯑꯣꯐꯦꯟꯁꯤꯚ ꯗꯤ-ꯗꯦꯒ ꯆꯥꯡꯗꯝꯅꯈꯤ꯫ ꯐꯥꯏꯖꯔ ꯕꯥꯏꯑꯣꯑꯦꯟꯇꯦꯛꯀꯤ ꯚꯦꯛꯁꯤꯟ ꯑꯁꯤ ꯑꯆꯧꯕ ꯀ꯭ꯂꯤꯅꯤꯀꯦꯜ ꯆꯥꯡꯌꯦꯡ ꯑꯃꯗ ꯂꯩꯅꯥ ꯅꯥꯔꯛꯄ ꯊꯤꯡꯕꯗ 95% ꯏꯐꯦꯛꯇꯤꯚ ꯑꯣꯏꯈꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇ ꯑꯍꯥꯟꯕ ꯀꯣꯚꯤꯗ ꯀꯦꯁꯁꯤꯡ ꯊꯦꯡꯅꯈꯤꯕ ꯃꯇꯨꯡ ꯆꯍꯤ ꯑꯃ ꯐꯥꯗꯕ ꯃꯇꯝꯒꯤ ꯃꯅꯨꯡꯗ ꯌꯨ.ꯀꯦ. ꯑꯃꯁꯨꯡ ꯀꯅꯥꯗꯥꯅ ꯚꯦꯛꯁꯤꯟ ꯑꯁꯤ ꯏꯃꯔꯖꯦꯟꯁꯤ ꯂꯥꯌꯦꯡꯗ ꯁꯤꯖꯤꯟꯅꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨ.ꯑꯦꯁ.ꯀꯤ ꯔꯦꯒꯨꯂꯦꯇꯔꯁꯤꯡꯅꯁꯨ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯑꯊꯦꯡꯕꯗ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯅꯕ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯡꯒꯣꯜ ꯅꯤꯡꯊꯧ ꯂꯩꯀꯥꯏꯗ ꯂꯩꯕ ꯂꯥꯡꯒꯣꯜ ꯑꯣꯜ-ꯑꯦꯖ ꯍꯣꯝꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯅ ꯅꯤꯡꯊꯝꯊꯥꯒꯤ ꯏꯪꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯩ ꯇꯤꯛꯅꯕ ꯑꯃꯗꯤ ꯆꯥꯅ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯅꯤꯡꯊꯤꯅ ꯂꯩꯇꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯗꯨꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2006ꯇ ꯂꯅꯥꯏ ꯑꯣꯏꯅ ꯂꯤꯡꯈꯠꯈꯤꯕ ꯑꯣꯜ-ꯑꯦꯖ ꯍꯣꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯑꯃꯠꯇ ꯐꯪꯗꯅ ꯂꯩꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯉꯥꯛꯅ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ
ꯍꯣꯝ ꯑꯁꯤꯗ ꯃꯇꯦꯡ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯥꯡꯕꯤꯔꯕꯗꯤ ꯍꯣꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯆꯍꯤ ꯌꯥꯝꯂꯕ ꯑꯍꯜꯁꯤꯡ ꯈꯖꯤꯛ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯒꯅꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯂꯥꯡꯒꯣꯜ ꯑꯣꯜ-ꯑꯦꯖ ꯍꯣꯝꯗ ꯆꯠꯇꯨꯅ ꯍꯣꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ, ꯍꯣꯝ ꯑꯁꯤꯕꯨ ꯂꯤꯡꯈꯠꯂꯤꯕ ꯑꯃꯗꯤ ꯆꯤꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯑꯣꯏꯅꯥꯝ ꯃꯪꯒꯤꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯨꯕꯗ ꯍꯧꯖꯤꯛ ꯍꯣꯝ ꯑꯁꯤꯗ ꯂꯩꯐꯝ ꯆꯥꯐꯝ, ꯇꯨꯝꯐꯝ ꯑꯃꯗꯤ ꯏꯁꯤꯡꯒꯤ ꯑꯋꯥꯕꯗꯤ ꯂꯩꯇꯦ, ꯑꯗꯨꯕꯨ ꯍꯣꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯁꯤꯒꯤ ꯆꯥꯅ ꯊꯛꯅꯅꯕ ꯆꯦꯡ ꯌꯥꯎꯅ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ, ꯃꯩ ꯇꯤꯛꯅꯅꯕ ꯃꯩꯇꯥꯟ, ꯋꯥꯇꯔ ꯕꯦꯒ ꯑꯃꯗꯤ ꯑꯍꯜꯁꯤꯡ ꯑꯁꯤꯒꯤ ꯇꯉꯥꯏꯐꯗꯅ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝ ꯀꯌꯥꯗꯤ ꯃꯇꯤꯛ ꯆꯥꯅ ꯂꯩꯇ꯭ꯔꯤ꯫ ꯀꯨꯝꯖꯥ ꯏꯪ 2006ꯇ ꯂꯤꯡꯈꯠꯈꯤꯕ ꯍꯣꯝ ꯑꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯦꯡ ꯑꯃ ꯐꯥꯎꯕ ꯐꯪꯗꯅ ꯂꯩꯔꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗ ꯍꯣꯝ ꯑꯁꯤ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯗꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯂꯩꯉꯥꯛ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗꯒꯤ ꯐꯟ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯚꯥꯔꯇꯤꯌꯥ ꯖꯅꯇꯥ ꯄꯥꯔꯇꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯁꯤꯗꯦꯟꯠ ꯖꯒꯠ ꯄ꯭ꯔꯀꯥꯁ ꯅꯗ꯭ꯗꯥ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ꯫ ꯇ꯭ꯋꯤꯇꯔꯗ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯃꯍꯥꯛꯅ ꯀꯣꯚꯤꯗ-19 ꯄ꯭ꯔꯣꯇꯣꯀꯣꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯍꯣꯝ ꯑꯥꯏꯁꯣꯂꯦꯁꯟ ꯇꯧꯔꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯌꯥꯝꯅ ꯐꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯕꯤ.ꯖꯦ.ꯄꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯍꯟꯗꯛꯇ ꯁꯣꯛꯅ ꯁꯝꯅꯔꯨꯕ ꯈꯨꯗꯤꯡꯃꯛ ꯚꯥꯏꯔꯁ ꯑꯁꯤ ꯇꯦꯁꯠ ꯇꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯤꯡꯅꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯕ ꯇꯨꯡꯗ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯉꯥꯛ ꯃꯅꯨꯡꯗ ꯃꯤꯅꯤꯁꯇꯔ ꯔꯤꯁꯐꯜ ꯇꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯐꯝ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯦꯟꯁꯤꯟꯗꯅ ꯊꯝꯕꯗ ꯂꯩꯉꯥꯛ ꯄꯥꯏꯕꯗ ꯌꯥꯎꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡ ꯄꯦꯟꯅꯗ꯭ꯔꯦ꯫ ꯑꯦꯝ.ꯑꯦꯜ.ꯑꯦ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯕꯥꯏ ꯏꯂꯦꯛꯁꯟꯒꯤ ꯌꯦꯡꯂꯒ ꯌꯥꯝꯅ ꯆꯥꯎꯕ ꯔꯤꯁꯐꯜ ꯑꯃ ꯄꯥꯡꯊꯣꯛꯈꯤ꯫ ꯔꯤꯁꯐꯜ ꯑꯁꯤꯗ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯁꯤꯠ ꯍꯥꯡꯍꯜꯂꯒ ꯊꯝꯍꯧꯈꯤꯕꯅꯤ꯫ ꯃꯗꯨ ꯀꯅꯥꯒꯤꯗꯃꯛ ꯍꯥꯡꯍꯜꯂꯒ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯀꯌꯥꯃꯔꯨꯝ ꯍꯪꯅꯔꯒꯁꯨ ꯐꯣꯡꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯍꯪꯕ ꯉꯝꯅꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯕꯥꯏ ꯏꯂꯦꯛꯁꯟ ꯍꯦꯛ ꯂꯣꯏꯕꯒ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯝ ꯑꯁꯤ ꯃꯦꯟꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯅꯈꯤꯕꯅꯤ꯫ ꯕꯥꯏ ꯏꯂꯦꯛꯁꯟꯒꯤ ꯐꯟ ꯂꯥꯎꯊꯣꯛꯈꯤꯕ ꯊꯥ ꯑꯃ ꯐꯥꯔꯛꯂꯕ ꯐꯥꯎꯕ ꯍꯥꯏꯔꯤꯕ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯑꯁꯤ ꯃꯦꯟꯁꯤꯟꯗꯅ ꯊꯝꯂꯤ꯫ ꯍꯦꯜꯊ ꯑꯦꯟꯗ ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯗꯒꯤ ꯍꯧꯔꯒ ꯃꯔꯨ ꯑꯣꯏꯕ ꯄꯣꯁꯠ ꯀꯌꯥꯃꯔꯨꯝ ꯃꯊꯧ ꯆꯤꯜꯂꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯥꯏꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯃꯔꯝ ꯆꯥꯕ ꯋꯥꯠꯂꯤ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯔꯤ꯫ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯒꯤ ꯐꯝ ꯑꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯀꯅꯥꯗ ꯄꯤꯒꯗꯒꯦ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯔꯨꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯑꯣꯐꯤꯁ ꯑꯣꯐ ꯄ꯭ꯔꯣꯐꯤꯠꯀ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ 12ꯒꯤ ꯐꯤꯚꯝ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯕ ꯇꯝꯕ ꯉꯝꯗ꯭ꯔꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯌꯨ.ꯄꯤꯒꯤ ꯀꯦꯁ ꯑꯃꯗ ꯄꯤꯈꯤꯕ ꯋꯥꯌꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯐꯤꯁ ꯑꯣꯐ ꯄ꯭ꯔꯣꯐꯤꯠꯅꯤ ꯍꯥꯏꯕ ꯅꯥꯈꯩ ꯁꯦꯡꯂꯕ ꯑꯦꯝ.ꯑꯦꯜ.ꯑꯦ ꯅꯠꯇ꯭ꯔꯒ ꯑꯦꯝ.ꯄꯤ ꯑꯗꯨ ꯊꯥ 2ꯒꯤ ꯃꯅꯨꯡꯗ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈꯤꯕ ꯑꯃ ꯂꯩꯈꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ 12ꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯈꯤꯕꯗꯨ ꯂꯣꯒꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯅ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯋꯥꯌꯦꯜ ꯄꯤꯈꯤꯕ ꯂꯩꯈ꯭ꯔꯦ꯫ ꯋꯥꯌꯦꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯡꯒ꯭ꯔꯦꯁꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔꯗ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯄꯤꯅꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄꯤꯁꯤꯟꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯁꯤ ꯒꯣꯚꯔꯅꯔꯅ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯔꯤꯐꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯅ ꯀꯣꯡꯒ꯭ꯔꯦꯁꯇ ꯈꯪꯍꯜꯂꯛꯈꯤꯕꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯤ.ꯑꯥꯔ.ꯄꯤ.ꯑꯦꯐꯀꯤ ꯄꯥꯔꯁꯣꯅꯦꯜ 2 ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ
ꯆꯥꯝꯃꯒ ꯇꯔꯥꯃꯥꯄꯟ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈꯤꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ 18,885 ꯁꯨꯈ꯭ꯔꯦ ꯍꯥꯏꯅ COVID-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯔꯤꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ 18,185 ꯑꯁꯤꯒꯤ ꯃꯅꯨꯡꯗ 18,981 ꯖꯦꯅꯔꯦꯜ ꯄꯣꯄꯨꯂꯦꯁꯟꯅꯤ꯫ ꯂꯣꯏꯅꯅ 3,304ꯅ CFPFꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ 3,363 ꯂꯩꯔꯤ꯫ ꯂꯩꯅꯥ ꯑꯁꯤ ꯅꯥꯔꯝꯕꯗꯒꯤ ꯐꯒꯠꯂꯛꯂꯕ ꯃꯤꯁꯤꯡ 19,857 ꯑꯣꯏꯗꯨꯅ ꯐꯒꯠꯂꯛꯄꯒꯤ ꯆꯥꯡ ꯆꯥꯗ 48.38 ꯑꯣꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇꯅꯤ ꯍꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯐꯣꯡꯗꯣꯛꯅꯔꯕꯁꯨ ꯑꯋꯣꯏꯕꯗꯗꯤ ꯐꯨꯔꯨꯞ ꯃꯥꯟꯅꯗꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯅ ꯂꯩꯅꯕꯗ ꯑꯗꯨꯃꯛ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯤ꯫ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯕ ꯋꯥꯠꯍꯟꯕ ꯌꯥꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯐꯨꯔꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯂꯧꯅ ꯂꯩꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄ ꯂꯩꯇꯦ꯫ ꯂꯥꯏꯅꯤꯡ ꯇꯤꯟꯅꯗꯕ ꯅꯠꯇ꯭ꯔꯒ ꯐꯨꯔꯨꯞ ꯃꯥꯟꯅꯗꯕꯒꯤ ꯃꯤꯡꯗ ꯅꯧꯅ ꯆꯣꯡꯖꯔꯛꯂꯕ ꯅꯨꯄꯥ ꯅꯨꯄꯤ ꯂꯨꯍꯣꯡꯕꯤꯗꯕ ꯑꯃꯗꯤ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯕꯒꯤ ꯃꯊꯛꯇ ꯃꯧ ꯑꯣꯏꯔꯛꯂꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯔꯤꯕꯁꯤꯡꯅ ꯃꯈꯨꯠ ꯆꯥꯕꯤꯗꯕ ꯑꯃꯗꯤ ꯃꯄꯥꯝꯅꯁꯨ ꯂꯧꯈꯠꯄꯤꯗꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯍꯧꯈꯤꯕ ꯆꯍꯤ 10ꯔꯣꯝ ꯆꯥꯡꯗꯝꯅꯕꯗ ꯍꯟꯊꯔꯛꯄ ꯇꯥꯔꯕꯁꯨ ꯍꯧꯖꯤꯛꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ꯫ COVID-19 ꯊꯦꯡꯅꯅꯕ ꯂꯧꯈꯠꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯇꯦꯝꯄꯣꯔꯔꯤ ꯃꯥꯔꯀꯦꯠ ꯌꯥꯎꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯑꯍꯨꯝꯃꯛ ꯃꯇꯝ ꯁꯥꯡꯅ ꯊꯤꯡꯂꯛꯄꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯝꯕꯁꯤꯡ ꯌꯥꯎꯅ ꯃꯐꯝ ꯀꯌꯥꯗ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯑꯅꯧꯕ ꯀꯩꯊꯦꯜ ꯀꯌꯥꯃꯔꯨꯝ ꯊꯣꯛꯂꯛꯂꯦ꯫ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯑꯀꯤꯕ ꯂꯩꯔꯕꯁꯨ ꯏꯃꯨꯡ ꯄꯨꯅꯅꯕ ꯍꯣꯠꯅꯕꯗ ꯀꯩꯁꯥꯝꯊꯣꯡꯗꯒꯤ ꯄꯤꯁꯨꯝ ꯐꯥꯎꯕꯒꯤ ꯃꯌꯥꯏ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠ ꯇꯤꯗꯤꯝ ꯂꯝꯕꯤ ꯁꯒꯣꯜꯕꯟ ꯎꯔꯤꯄꯣꯛ ꯀꯥꯟꯆꯤꯄꯨꯔ ꯑꯃꯗꯤ ꯂꯩꯔꯛ ꯈꯨꯜꯂꯛ ꯀꯌꯥꯒꯤ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠ ꯈꯨꯗꯤꯡꯃꯛꯇ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯐꯤꯔꯣꯜꯅꯆꯤꯡꯕ ꯌꯣꯟꯕꯒꯤ ꯆꯥꯡ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ꯫ COVID-19ꯗꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯂꯩꯉꯥꯛꯅ ꯃꯇꯝ ꯁꯥꯡꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯊꯤꯡꯂꯛꯄꯗꯒꯤ ꯀꯛꯉꯥꯎꯅꯗꯨꯅ ꯏꯃꯨꯡ ꯄꯨꯅꯅꯕ ꯂꯝꯕꯤ ꯃꯇꯥꯏꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯤ ꯂꯥꯏꯁ꯭ꯔꯝ ꯃꯪꯂꯦꯝꯕꯤ ꯆꯍꯤ 50 ꯅꯨꯄꯤꯁꯤꯅ ꯐꯣꯡꯗꯣꯔꯛꯄꯗ COVID-19 ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠꯇ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯌꯣꯜꯂꯛꯄ ꯆꯍꯤ 15ꯔꯣꯝ ꯍꯦꯜꯂꯦ꯫ ꯌꯨꯝꯗ ꯊꯥꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯃꯗꯤ ꯂꯩꯀꯥꯏꯗ ꯍꯧꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯇꯤꯛꯁꯤꯜꯂꯒ ꯌꯣꯜꯂꯒ ꯏꯃꯨꯡ ꯄꯨꯕꯅꯤ꯫ ꯑꯗꯨꯕꯨ COVID-19ꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠ ꯌꯥꯎꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯊꯤꯡꯖꯤꯟꯈꯤꯕ ꯑꯁꯤꯅ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃ ꯑꯣꯏꯔꯦ꯫ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯋꯥꯔꯁꯨ ꯋꯥꯅ ꯄꯨꯕ ꯂꯪꯕ ꯇꯧꯔꯒ ꯏꯃꯨꯡ ꯋꯥꯅ ꯄꯨꯈꯤ꯫ ꯂꯩꯉꯥꯛꯅ ꯂꯣꯛꯗꯥꯎꯟ ꯀꯣꯝꯊꯣꯛꯇꯨꯅ ꯀꯩꯊꯦꯜ ꯃꯆꯥ ꯃꯆꯥ ꯍꯥꯡꯕ ꯌꯥꯔꯕ ꯐꯥꯎꯕ ꯈ꯭ꯋꯥꯏꯔꯝꯕꯟ ꯏꯃꯥ ꯀꯩꯊꯦꯜ ꯑꯍꯨꯝꯃꯛ ꯑꯃꯗꯤ ꯇꯦꯝꯄꯔꯔꯤ ꯃꯥꯔꯀꯦꯠꯇꯤ ꯑꯊꯤꯡꯕ ꯊꯝꯕꯤꯗꯨꯅ ꯂꯩꯕ ꯑꯁꯤꯅ ꯄꯥꯝꯕꯩ ꯂꯩꯇꯕꯗꯒꯤ ꯍꯤꯡꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯝꯕꯤ ꯃꯇꯥꯏ ꯑꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕꯅꯤ ꯍꯥꯏꯈꯤ꯫ ꯃꯊꯪ ꯆꯍꯤꯒꯤ ꯑꯉꯟꯕ ꯁꯔꯨꯛꯇꯒꯤ ꯍꯧꯔꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯕ COVID-19 ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯊꯕꯛ ꯑꯁꯤꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯂꯩꯕ ꯑꯃꯗꯤ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯅꯥꯕ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯍꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯕ ꯌꯥꯔꯤ꯫ ꯑꯦꯖꯦꯟꯁꯤꯒꯤ ꯄꯥꯎꯗ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯃꯛꯇ ꯁꯔꯚꯦ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯅꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯗꯇꯥꯕꯦꯖꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯒꯗꯧꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯍꯥꯔꯠꯀꯤ ꯑꯅꯥꯕ ꯂꯩꯕꯁꯤꯡ ꯍꯥꯏꯄꯔꯇꯦꯟꯁꯟ ꯅꯠꯇ꯭ꯔꯒ ꯗꯥꯏꯕꯦꯇꯤꯁꯀꯤ ꯑꯅꯥꯕ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ COVID-19 ꯚꯦꯛꯁꯤꯅꯦꯁꯟꯒꯤ ꯊꯧꯔꯥꯡ ꯑꯁꯤꯗ ꯑꯍꯥꯟꯕꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯅ ꯚꯦꯛꯁꯤꯟ ꯄ꯭ꯂꯥꯟ
ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯆꯍꯤ 50ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇꯁꯨ ꯍꯥꯎꯁꯍꯣꯜꯗ ꯁꯔꯚꯦ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯆꯝ ꯃꯤꯌꯥꯝꯗꯒꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯚꯦꯛꯁꯤꯟ ꯀꯥꯞꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯦꯜꯊ ꯋꯥꯔꯀꯔꯁꯤꯡ, ꯐ꯭ꯔꯟꯠꯂꯥꯏꯟ ꯁꯔꯚꯤꯁ ꯁ꯭ꯇꯥꯐꯁꯤꯡꯒ ꯂꯣꯏꯅꯅ ꯑꯍꯥꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯒꯗꯧꯔꯤ꯫ ꯑꯣꯐꯤꯁꯤꯌꯦꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯈꯜꯒꯤ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯚꯣꯇꯔ ꯂꯤꯁ꯭ꯠꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯆꯍꯤ ꯇꯥꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯗꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯨꯝꯊꯣꯡ ꯆꯪꯗꯨꯅ ꯁꯔꯚꯦ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯣꯃꯣꯔꯕꯤꯗꯁꯤꯡ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛ ꯑꯪꯒꯟꯋꯥꯗꯤ ꯋꯥꯔꯀꯔꯁꯤꯡ ꯑꯃꯗꯤ ꯑꯁꯥꯁꯤꯡ ꯁꯤꯖꯤꯟꯅꯒꯗꯧꯔꯤ꯫ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔ ꯇꯦꯡꯕꯥꯡꯂꯨꯞ (TKTL)ꯅ ꯉꯔꯥꯡ ꯕꯥꯁꯤꯈꯣꯡ ꯆꯨꯊꯦꯛꯇ ꯂꯩꯕ ꯃꯥꯔꯀꯦꯠ ꯁꯦꯠ ꯁꯦꯝꯖꯤꯟꯕ ꯑꯃꯗꯤ ꯁꯦꯡꯗꯣꯛꯄꯒꯤ ꯊꯕꯛ ꯆꯠꯊꯕꯗ AC ꯑꯁꯤꯒꯤ MLA TH ꯕꯤꯁ꯭ꯋꯔꯖꯤꯠꯅ ꯃꯁꯥ ꯂꯥꯛꯇꯨꯅ ꯊꯕꯛ ꯂꯦꯞꯅꯅꯕ ꯀꯤꯍꯜꯂꯝꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯋꯥꯟ ꯃꯨꯇꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯀ꯭ꯂꯤꯟ ꯊꯣꯡꯖꯨ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔ ꯇꯦꯡꯕꯥꯡꯂꯨꯞ (TKTL) ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯣꯏꯕ ꯊꯕꯛ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡꯁꯨ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤ 50 ꯔꯣꯝꯅ ꯃꯥꯔꯀꯦꯠ ꯁꯦꯠ ꯑꯁꯤ ꯁꯦꯝꯖꯤꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯉꯩꯗ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯤꯕ AC ꯑꯁꯤꯒꯤ MLA ꯕꯤꯁ꯭ꯋꯔꯖꯤꯠ ꯃꯁꯥꯃꯛ ꯂꯥꯛꯇꯨꯅ ꯆꯞ ꯆꯥꯕ ꯃꯔꯝ ꯍꯥꯏꯗꯅ ꯊꯕꯛ ꯑꯗꯨ ꯈꯨꯗꯛꯇ ꯂꯦꯞꯅꯅꯕ ꯈꯪꯍꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ MLA ꯑꯃꯗꯤ ꯂꯨꯞ ꯑꯁꯤꯒꯤ ꯆꯤꯐ ꯄꯦꯇ꯭ꯔꯣꯟ ꯁꯦꯔꯥꯝ ꯅꯤꯀꯦꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯁꯨ ꯊꯣꯛꯈꯤ꯫ TKTL ꯅ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯄꯥꯏꯈꯠꯄꯅꯤ꯫ ꯃꯁꯤꯗ ꯂꯨꯞ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯐꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯃꯩꯔꯥ ꯀ꯭ꯂꯕꯇ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯊꯕꯛ ꯑꯁꯤ ꯄꯥꯏꯈꯠꯅꯅꯕ ꯑꯌꯥꯕ ꯂꯧꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇ ꯏꯃꯔꯖꯦꯟꯁꯤ ꯌꯨꯖ ꯑꯣꯊꯣꯔꯥꯏꯖꯦꯁꯟ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯃꯊꯪ ꯆꯍꯤꯒꯤ ꯖꯅꯋꯥꯔꯤꯗꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯄ ꯍꯧꯔꯒꯅꯤ ꯑꯃꯗꯤ ꯑꯣꯛꯇꯣꯕꯔꯗꯒꯤ ꯃꯤꯌꯥꯝꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯅ ꯁꯦꯔꯨꯝ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯏꯟꯗꯤꯌꯥ (SII)ꯒꯤ CEO ꯑꯗꯔ ꯄꯨꯅꯥꯋꯥꯜꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯄꯨꯅꯥꯋꯥꯂꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯗ ꯏꯀꯣꯅꯣꯃꯤꯛ ꯇꯥꯏꯝꯁꯀꯤ ꯒ꯭ꯂꯣꯕꯦꯜ ꯕꯤꯖꯤꯅꯦꯁ ꯁꯝꯃꯤꯇꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯑꯈꯟꯅꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯑꯃꯗ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯃꯊꯪ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯀꯝꯄꯦꯅꯤ ꯑꯁꯤꯒꯤ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯍꯜꯂꯛꯄ ꯌꯥꯒꯅꯤ ꯍꯥꯏꯈꯤ꯫ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯐꯨꯜ ꯇꯥꯏꯝ ꯕ꯭ꯔꯦꯁ ꯑꯃꯁꯨꯡ ꯊꯥꯏꯔꯣꯏꯗꯀꯤ ꯁ꯭ꯄꯦꯁꯤꯑꯦꯂꯤꯁꯠ ꯁꯔꯖꯟ ꯑꯃ ꯑꯣꯏꯔꯤꯕ ꯗꯣꯛꯇꯔ ꯑꯖꯤꯠ ꯂꯨꯀ꯭ꯔꯥꯝꯅ ꯃꯥꯏ ꯄꯥꯛꯅ ꯑꯣꯟꯀꯣꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯄꯥꯡꯊꯣꯛꯇꯨꯅ ꯅꯨꯄꯤ 2ꯗꯒꯤ ꯑꯆꯧꯕ ꯕ꯭ꯔꯦꯁ ꯇ꯭ꯌꯨꯃꯔꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯂꯧꯊꯣꯛꯄ ꯉꯝꯈ꯭ꯔꯦ꯫ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯁ ꯑꯦꯟ ꯔꯤꯁꯔꯆ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯈꯦꯂꯝꯕꯝ ꯄ꯭ꯔꯦꯝꯀꯨꯃꯥꯔ, ꯗꯤꯄꯨꯇꯤ ꯃꯦꯅꯦꯖꯔ ꯕꯤꯖꯤꯅꯦꯁ ꯗꯤꯚꯦꯂꯞꯃꯦꯟꯠꯅ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯑꯆꯧꯕ ꯕ꯭ꯔꯦꯁ ꯇ꯭ꯌꯨꯃꯔꯁꯤꯡ ꯑꯁꯤ ꯃꯊꯪꯁꯤꯅ ꯃꯁꯥꯒꯤ ꯆꯍꯤ 94 ꯑꯃꯁꯨꯡ 13 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ 2ꯗꯒꯤ ꯗꯣꯛꯇꯔ ꯑꯖꯤꯠ ꯂꯨꯀ꯭ꯔꯥꯝꯅ ꯑꯣꯟꯀꯣꯄ꯭ꯂꯥꯁꯇꯤꯛ ꯁꯔꯖꯔꯤ ꯇꯧꯔꯒ ꯃꯥꯏ ꯄꯥꯛꯅ ꯂꯧꯊꯣꯛꯄ ꯉꯝꯈꯤꯕꯅꯤ꯫ ꯃꯈꯣꯏ 2ꯗꯒꯤ ꯂꯧꯊꯣꯛꯂꯕ ꯑꯆꯧꯕ ꯕ꯭ꯔꯦꯁ ꯇ꯭ꯌꯨꯃꯔꯁꯤꯡ ꯑꯁꯤ ꯑꯃꯅ ꯒ꯭ꯔꯥꯝ 810 ꯂꯨꯝꯃꯤ ꯑꯗꯨꯒ ꯑꯃꯅ ꯒ꯭ꯔꯥꯝ 600 ꯂꯨꯝꯃꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯃꯤꯌꯥꯝꯅ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯤꯄꯥꯏꯅꯔꯤꯉꯩ ꯆꯩꯔꯛꯇ
ꯑꯔꯨꯝꯕ ꯕ꯭ꯔꯦꯁ ꯇ꯭ꯌꯨꯃꯔꯁꯤꯡ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯋꯥꯛꯁꯤꯡꯗ ꯑꯋꯥꯕ ꯃꯥꯌꯣꯛꯅꯩ꯫ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯁꯃꯦꯇꯤꯛ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯒꯁꯨ ꯏꯆꯝ ꯆꯝꯕ ꯊꯕꯛꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯑꯃꯁꯨꯡ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯕꯗ ꯈꯣꯡꯂꯧ ꯄꯜꯂꯧꯕ ꯊꯣꯛꯍꯜꯂꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯄꯔꯦꯁꯟꯁꯤꯡ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯃꯁꯥ ꯌꯥꯎꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯍꯛꯆꯥꯡ ꯀꯌꯥꯠ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯦ ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯜꯂꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯧꯕ꯭ꯔꯨꯒꯤ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯁꯨ ꯑꯃꯅꯤ ꯍꯥꯏꯔꯗꯨꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯩꯇꯩꯁꯤꯡꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯗꯣꯜꯗ ꯏꯕꯨꯙꯧ ꯀꯧꯕ꯭ꯔꯨꯒꯤ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟꯗ ꯂꯦꯞꯄ ꯂꯩꯇꯅ ꯏꯔꯥꯠ ꯊꯧꯅꯤꯁꯤꯡ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯎꯔꯤꯄꯣꯛ ꯁꯣꯔꯕꯣꯟ ꯊꯤꯡꯉꯦꯜꯗ ꯂꯩꯕ ꯄꯕ꯭ꯂꯤꯛ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯣꯐꯤꯁ ꯑꯣꯏꯕ ꯎꯔꯤꯄꯣꯛ ꯑꯦꯁꯤꯒꯤ ꯀ꯭ꯂꯕꯁꯤꯡꯒꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃ ꯑꯣꯏꯔꯤꯕ ꯎꯔꯤꯄꯣꯛ ꯀꯟꯕ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯆꯤꯡꯊꯪ ꯑꯦꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯄꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯁꯦꯡꯂꯕ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤꯕꯨ ꯃꯑꯣꯡ ꯇꯥꯅ ꯁꯦꯝꯖꯤꯟꯗꯨꯅ ꯂꯥꯏꯁꯪ ꯑꯃ ꯁꯥꯅꯅꯕ ꯍꯣꯠꯅꯖꯕ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯃꯠꯇꯅ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦ꯫ ꯃꯔꯝꯗꯤ ꯁꯥꯒꯗꯧꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯂꯨꯞ ꯅꯠꯇ꯭ꯔꯒ ꯀꯥꯡꯂꯨꯞ ꯑꯃꯠꯇꯒꯤ ꯏꯟꯇꯔꯦꯁꯇ ꯁꯣꯛꯀꯗꯕ ꯂꯩꯇꯦ꯫ ꯀꯧꯕ꯭ꯔꯨ ꯆꯤꯡꯗ ꯏꯅꯧ ꯅꯧꯅ ꯂꯥꯏꯁꯪ ꯑꯁꯤ ꯁꯥꯖꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕ ꯂꯥꯏꯐꯝꯂꯦꯟ ꯑꯁꯤ ꯅꯤꯡꯊꯤꯖꯅ ꯁꯦꯝꯖꯤꯟꯖꯔꯒ ꯂꯥꯏꯁꯪ ꯑꯁꯤ ꯁꯥꯕꯒ ꯂꯣꯏꯅꯅ ꯐꯤꯚꯝ ꯁꯣꯛꯆꯤꯜꯂꯛꯂꯤꯕ ꯀꯧꯕ꯭ꯔꯨ ꯆꯤꯡꯁꯥꯡ ꯑꯁꯤ ꯀꯟꯅꯅꯕ ꯎꯄꯥꯜ ꯋꯥꯄꯥꯜ ꯀꯌꯥ ꯑꯃꯁꯨ ꯊꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯄꯥꯏꯈꯠꯀꯗꯧꯔꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯅ ꯀꯧꯕ꯭ꯔꯨ ꯆꯤꯡꯒꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯉꯥꯛꯇꯨꯅ ꯊꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯁꯨ ꯂꯧꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯩꯇꯩꯁꯤꯡꯒꯤ ꯁꯦꯡꯂꯕ ꯂꯥꯏꯔꯤꯛꯁꯤꯡꯗ ꯑꯁꯨꯝꯅ ꯌꯥꯎꯔꯤ ꯃꯗꯨꯗꯤ ꯑꯋꯥꯡ ꯀꯧꯕ꯭ꯔꯨ ꯑꯁꯨꯛꯄ ꯌꯣꯏꯃꯅꯥꯏ ꯈꯨꯟꯗ ꯑꯍꯥꯟꯕ ꯍꯥꯏꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯄꯥꯎ ꯐꯥꯎꯅꯍꯧꯗꯕꯅ ꯋꯥꯈꯜ ꯈꯦꯠꯅꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯩꯔꯒꯁꯨ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤꯒꯤ ꯂꯃꯥꯏꯁꯤꯡ ꯐꯥꯛꯀꯠꯇꯨꯅ ꯌꯦꯡꯃꯤꯟꯅꯔꯒ ꯐꯝꯃꯤꯟꯅꯗꯨꯅ ꯅꯤꯡꯊꯤꯖꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯃꯇꯨꯡꯗ ꯌꯥꯅꯕ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯥꯒꯗꯧꯔꯤꯕ ꯂꯥꯏꯁꯪ ꯑꯁꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯑꯃꯁꯨꯡ ꯉꯥꯏꯍꯥꯛꯀꯤ ꯑꯣꯏꯕ ꯍꯦꯛꯇ ꯈꯜꯂꯒ ꯁꯥꯒꯦ ꯍꯥꯏꯕꯗꯤ ꯑꯣꯏꯔꯝꯂꯣꯏ꯫ ꯂꯥꯏꯁꯪ ꯁꯥꯒꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯎꯔꯤꯄꯣꯛ ꯀꯟꯕ ꯂꯨꯞꯅ ꯃꯔꯝ ꯆꯥꯏ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯡꯖꯤꯡ ꯑꯆꯧꯕꯗ ꯑꯥꯔꯇꯤꯐꯤꯁꯤꯑꯦꯜ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥ ꯑꯃ ꯑꯣꯏꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯌꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯌꯨ ꯁꯨꯡꯍꯜꯂꯁꯤ ꯑꯗꯨꯒ ꯃꯄꯥꯟꯗ ꯊꯥꯗꯣꯛꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯀꯣꯂꯤꯁꯟ ꯑꯦꯒꯦꯟꯁ ꯗ꯭ꯔꯒꯁ ꯑꯦꯟ ꯑꯜꯀꯣꯍꯣꯜ ꯀꯗꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ ꯀꯗꯥꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟ ꯄꯕ꯭ꯂꯤꯁꯤꯇꯤ ꯈꯨꯟꯗꯣꯡꯕꯝ ꯑꯅꯟꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯄꯨꯊꯣꯛꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕ ꯑꯗꯨꯒ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯂꯥꯏꯁꯪ ꯑꯣꯏꯔꯤꯕ ꯁꯥꯟꯅꯕꯨꯡ ꯁꯪꯒꯥꯕꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯗ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯇꯥꯏꯑꯣꯟꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯁꯤ ꯑꯉꯛꯄ ꯑꯃ ꯐꯥꯎꯏ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯧꯈꯤꯕ ꯆꯍꯤ ꯏꯪ 1992ꯗꯒꯤ ꯃꯅꯤꯄꯨꯔ ꯂꯤꯀꯔ ꯄ꯭ꯔꯣꯍꯤꯕꯤꯁꯟ ꯑꯦꯛ ꯏꯪ 1992 ꯆꯠꯅꯗꯨꯅ ꯗ꯭ꯔꯥꯏ ꯁ꯭ꯇꯦꯠ ꯂꯥꯎꯊꯣꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯄꯥꯟꯈꯤꯕ ꯂꯩꯉꯥꯛ ꯑꯃꯁꯨꯡ ꯑꯦꯛ ꯑꯁꯤꯒꯤ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤꯡ ꯑꯦꯖꯦꯟꯁꯤꯁꯤꯡꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯜꯂꯝꯗꯕ ꯑꯃꯁꯨꯡ ꯑꯦꯛ ꯑꯁꯤ ꯃꯇꯝꯒ ꯆꯨꯅꯕ ꯃꯑꯣꯡꯗ ꯑꯦꯃꯦꯟꯗꯃꯦꯟꯠ ꯇꯧꯅꯅꯕ ꯍꯣꯠꯅꯗꯕꯅ ꯃꯌꯥ ꯌꯥꯎꯗꯕ ꯀꯩꯒꯨꯝꯅ ꯂꯩꯔꯤ꯫ ꯂꯣꯏꯅꯅ ꯁꯨꯞꯅꯒꯤ ꯔꯦꯚꯤꯅ꯭ꯌꯨ ꯀꯂꯦꯛꯁꯟ ꯈꯛꯀꯤ ꯃꯑꯣꯡꯗ ꯊꯕꯛ ꯇꯧꯔꯝꯕꯅ ꯉꯁꯤ ꯂꯝꯗꯝ ꯑꯁꯤꯗ ꯌꯨꯒꯤ ꯏꯆꯥꯎ ꯊꯣꯛꯂꯤꯕꯅꯤ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯁꯣꯁꯤꯌꯦꯜ ꯖꯁꯇꯤꯁ ꯑꯦꯟ ꯏꯝꯄꯥꯋꯔꯃꯦꯟꯠ ꯒꯚꯔꯟꯃꯦꯟꯠ ꯏꯟꯗꯤꯌꯥꯅ ꯏꯪ 2018ꯗ ꯐꯣꯡꯕ ꯃꯦꯒꯅꯤꯆ꯭ꯌꯨꯗ ꯑꯣꯐ ꯁꯕꯁꯇꯦꯟꯁ ꯑꯣꯐ ꯌꯨꯖ ꯏꯟ ꯏꯟꯗꯤꯌꯥ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯍꯤ 10ꯗꯒꯤ 85 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨ ꯊꯛꯄꯒꯤ ꯄꯔꯁꯦꯟꯇꯦꯖ ꯑꯁꯤ 94.2ꯅꯤ ꯍꯥꯏꯕ
वाफम मयेक सेंगना यावरी असिगुम्बा फिभम असिदा यू थिंगबसु ngamdabanina ममिंग लेरबा सेकमाई खयेंग अमसुंग अंड्रोना सिंगबगी यू सिंग असि अफबा मखलगी हु चेलोइदबा यू सुंगदुना मपानदा थादोक्से हाइबसि हाइफम थोक्तबा वाफमने लेबाकी लुसिंगबा अमा ओइरगा असिगुम्बा वाफम फोंदोकपसि पुमनमकी ओइना लाइबक थिबने मतांग असिदा हाइनिंगलिबा वाफमदि अफबा यू थकलगा हक्सांग सोकलोइद्रा लमदम असिदा यू सुंगलगा यू मरिक अमता मणिपुरदा फंगलोइ हाइबा थाजबा सीएमना मियामदा पीबा ngamgadra policy yaudana ngaihak ngaihaki ninglakbada mafam kharada yu khara pharga yu thingba ngamde haibasi yumpham yaude amasung thawong asi chief minister gi yu sungba pambagi motive adu uthokpani haina kadana lawi tung koiba yaroidaba ngaihak ngaihaki miyamda utchaiba thawong thadoktuna pukchel sengna lamdam asidagi yu thingnaba honabada afaba asumba khongthang oigani Chief Minister na miyam da lauthokiba war on alcohol gi wahanthok khangna thabak tawbiu lamdam asigi haujik oiriba tangdu leita draba fivam asigi khwadigi maru oiba horakpham haiba tarabati yu amadi atei mayai ka bachinjak sisnabana thohalakpani haiba yai haujik leriba fivam asida manipur gi apunba मियोई सादा मरीफुदी मयाई का बचिंजाक मखल अमा नत्रगा अमा सिजिनरे हाइबा यारबनी मिनिस्ट्री ऑफ हेल्थ एंड फैमिली वेलफेयर गवर्नमेंट ऑफ इंडिया की नेशनल हेल्थ सर्वे की रिपोर्ट तसु मणिपुर असे मयाई का बचिंजाक साबी सांग अदुकी मतिक वांगलिबनी मरम अदुना मणिपुर मियाम की हक्सेलदा सोहलकदबा थवोंग सिंगी मायोक्ता मतम खुदिंगमकी ओइना लेपकनी अमसुंग सिंगनरकपा खुदिंगमक मायोक याननबा थौरांग तौदुना लैरी हाइनसु मखा तारकले लेंगांगना मियामदा इसिंग पीगे हाइरबदी हौजिक लेरिबा असोइबसिंग अदु हाना सुमथोकपा मथौ ताइ हाइना यूनाइटेड फ्रंट मणिपुर UFM गे चेयरमैन सापम सामुंगौना मणिपुर प्रेस क्लबदा पांथोखिबा पाउमिसिंग उन्नबगी थौरम अमदा फोंदोखरे मणिपुर लेंगांगना कुमजा इंग्लिसिंग अनि कुनगनी थोइ फावबगी मनुंगदा युमथोंग खुदिंगदा थकननबा इसिंग पीगनी हाइना लाउथोकलिबा से पीबा ngamgani हाइबा थाजदे मतम अमदी मणिपुर गी मियामना थंगनबा इसिंगी थोइना वानरमखिदे मतम अमददी युमथोंग खुदिंगी अफबा असेंगबा पुखरी लेनरमी अदुबो ngасidi yum khudingi afaba asengba pukri leinatre lekai leinaramba pukri asauba singsu phumjinduna community hall sajinba kaya yaukre yumlakta leiba pukri kharasu nungi retaining wall sansinbadagi amot pasing oihale water supply na miyamda afaba thaknaba isingni haiduna piriba sisu tureldagi singkhalaga store tawduna thamlaga physically bleaching powder haplaga ising adu luhallaga miyamda toti ising oina pibani manipur gi turel singdagi ising singkhalaga miyamda ising phangalamba adusu problem kya leibadagi ising singkhatpa yadaduna miyamda toti ising piba ngamdana tokpa kaya su yaukhrabani haiki Super Social Development Club Thauban Mayai Lekai na sinduna club asigi akoibada laiba handak sahigi board of Manipur board amadi kosem na lauba class 10 amadi 12 ki examination da thoidok hendok na mithoi mihelakpa mahiroi singda mana piduna pukning thogatpagi thoram ngarang club asigi sanglenda pangthokre Government of India na hongdokhiba Fit India movement bu promote tongnabagidamak Assam Rifles na Run for Fitness amasung tongan best sports ki activities sing pangthokre thoram sing asi ngarang palel da leiba Assam Rifles ki game da pangthokhibani masi Assam Rifles na pangthorakliba Fit India movement gi saruk ama oina pangthokpani haidi program asida tongan ba imung kun gi miyoi sing saruk yakhi bagalunna Run for Fitness dana angang kunna saruk yakhi
ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯊꯅ ꯉꯁꯤꯒꯤ ꯔꯥꯁꯤꯐꯣꯟ ꯃꯣꯅꯤꯀꯥ ꯑꯔꯥꯝꯕꯝꯗꯒꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯦꯁ ꯔꯥꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯈꯔ ꯋꯥꯠꯄ ꯑꯃꯗꯤ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯈꯔ ꯋꯥꯕ ꯂꯩꯔꯕꯁꯨ ꯃꯤꯡꯆꯠ ꯐꯪꯕ, ꯍꯩꯖꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯊꯕꯛ ꯄꯥꯡꯕ ꯑꯃꯗꯤ ꯁꯦꯜ ꯐꯪꯕ ꯂꯩꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯃꯄꯥ ꯆꯥꯔꯣꯏ꯫ ꯕꯤꯁ ꯔꯥꯁꯤ ꯅꯤꯡꯕ ꯊꯨꯡꯒꯅꯤ, ꯋꯥꯈꯜ ꯊꯣꯛꯀꯅꯤ ꯑꯃꯗꯤ ꯂꯧꯁꯤꯡ ꯆꯥꯎꯕꯅ ꯅꯊꯛ ꯊꯣꯡꯕꯕꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯒꯅꯤ꯫ ꯈꯟꯊꯕ ꯋꯥꯠꯂꯕꯗꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯀꯤꯕ ꯄꯣꯛꯄ ꯂꯩꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯅꯕꯅ ꯆꯥꯟꯕꯤ꯫ ꯃꯤꯊꯨꯟ ꯔꯥꯁꯤ ꯃꯥꯏ ꯄꯥꯛꯀꯅꯤ, ꯂꯦꯡꯗꯕ ꯂꯟ ꯇꯥꯟꯁꯤꯟꯕ ꯌꯥꯒꯅꯤ ꯑꯃꯗꯤ ꯅꯥꯏꯇꯣꯝ ꯑꯔꯨꯕ ꯋꯥꯔꯦꯞ ꯈꯨꯗꯛꯇ ꯂꯧꯕ ꯉꯝꯕ ꯅꯨꯃꯤꯠꯅꯤ꯫ ꯃꯤꯌꯥꯝ ꯂꯣꯏꯅꯕꯗꯤ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯔꯧꯅꯕ ꯂꯩꯒꯅꯤ꯫ ꯀꯔꯀꯠ ꯔꯥꯁꯤ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯕ ꯋꯥꯠꯀꯅꯤ ꯑꯃꯗꯤ ꯂꯂꯣꯜ ꯏꯇꯤꯛ ꯈꯨꯆꯥꯎ ꯊꯥꯒꯅꯨ, ꯑꯗꯨꯕꯨ ꯅꯣꯂꯨꯛꯅ ꯆꯠꯂꯕꯗꯤ ꯌꯥꯏꯐꯒꯅꯤ, ꯊꯕꯛꯀꯤ ꯄꯥꯎ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯆꯔꯥꯡꯅꯕ ꯃꯥꯡꯒꯅꯤ꯫ ꯁꯤꯡꯍ ꯔꯥꯁꯤ ꯑꯔꯪ ꯑꯔꯥꯛ ꯐꯪꯕ ꯌꯥꯕ, ꯅꯆꯥꯛ ꯅꯔꯜ ꯆꯥꯎꯈꯠꯄ ꯑꯃꯗꯤ ꯈꯥꯡꯕ ꯀꯟꯕꯒꯤ ꯀꯥꯟꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯆꯥ ꯅꯅꯥꯏꯒꯤ ꯂꯝꯗ ꯑꯃꯗꯤ ꯑꯁꯤꯡꯕ ꯇꯥꯟꯅꯕꯗ ꯃꯥꯡꯕ ꯌꯥꯅ ꯂꯩꯔꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯦꯟꯅ ꯑꯁꯥ ꯆꯥꯎꯒꯅꯨ꯫ ꯀꯩꯅꯥ ꯔꯥꯁꯤ ꯃꯤꯡꯆꯠ ꯐꯪꯕ, ꯋꯥꯈꯜ ꯊꯣꯛꯄ, ꯑꯅꯧꯕ ꯑꯁꯥ ꯂꯥꯛꯄ ꯑꯃꯗꯤ ꯂꯥꯏ ꯒꯨꯔꯨꯅ ꯆꯥꯟꯕꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯋꯥꯈꯜ ꯇꯥꯃꯤꯟꯅꯔꯕꯗꯤ ꯇꯥꯟꯅꯕ ꯌꯥꯒꯅꯤ, ꯅꯠꯇꯕ ꯋꯥꯈꯜ ꯈꯟꯒꯅꯨ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯤ꯫ ꯇꯨꯂꯥ ꯔꯥꯁꯤ ꯏꯪꯊꯧ ꯑꯃꯗꯤ ꯉꯛ ꯀꯟꯒꯅꯨ, ꯅꯠꯇ꯭ꯔꯕꯗꯤ ꯂꯟ ꯃꯌꯦꯡ ꯇꯥꯒꯅꯤ꯫ ꯂꯩꯉꯥꯛꯀꯤ ꯂꯝꯗ ꯅꯥꯄꯜ ꯊꯥꯗꯣꯛꯎ, ꯅꯪꯒꯤ ꯑꯣꯏꯕ ꯃꯤꯅꯗꯤ ꯆꯥꯟꯕꯤꯒꯅꯤ, ꯃꯤꯌꯥꯝꯅꯗꯤ ꯅꯪꯕꯨ ꯌꯦꯡꯁꯤꯜꯂꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤ꯫ ꯕꯤꯁꯆ ꯔꯥꯁꯤ ꯃꯥꯏ ꯄꯥꯛꯄ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ, ꯁꯟꯗꯣꯜ ꯂꯩꯕ ꯑꯃꯗꯤ ꯋꯥꯅꯣꯝ ꯊꯧꯅꯣꯝꯕ ꯀꯥꯟꯅꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯣꯔꯝ ꯌꯥꯠꯄ ꯑꯃꯗꯤ ꯉꯥꯡ ꯁꯛꯄ ꯍꯩꯕ ꯋꯥꯠꯂꯤ, ꯆꯤꯟ ꯌꯥꯡꯒꯅꯨ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯕꯒꯤ ꯋꯥ ꯇꯥꯕ ꯐꯩ꯫ ꯙꯅꯨ ꯔꯥꯁꯤ ꯆꯔꯥꯡꯅꯔꯕꯗꯤ ꯐꯪꯕꯒ ꯆꯠꯄꯅ ꯍꯦꯟꯒꯅꯤ ꯑꯃꯗꯤ ꯅꯆꯥꯛ ꯅꯔꯟ ꯌꯦꯠꯅꯕ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯔꯣꯏ, ꯑꯗꯨꯕꯨ ꯂꯝꯗ ꯀꯥꯟꯅꯕ ꯐꯪꯖꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯂꯣꯏ꯫ ꯃꯀꯔ ꯔꯥꯁꯤ ꯃꯇꯦꯡ ꯐꯪꯒꯅꯤ, ꯁꯦꯟꯗꯣꯡ ꯌꯥꯝꯅ ꯂꯩꯒꯅꯤ ꯑꯃꯗꯤ ꯄꯥꯡꯅꯤꯡꯕ ꯊꯕꯛ ꯄꯥꯡꯒꯅꯤ꯫ ꯃꯤꯌꯥꯝꯅ ꯄꯨꯟꯕ ꯄꯥꯝꯒꯅꯤ ꯑꯃꯗꯤ ꯅꯤꯡꯍꯟꯅꯗꯕꯅ ꯀꯥꯟꯅꯕ ꯐꯪꯒꯅꯤ, ꯃꯀꯣꯛ ꯊꯣꯡꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯉꯣꯏ꯫ ꯀꯨꯝꯚ ꯔꯥꯁꯤ ꯋꯥꯈꯜ ꯈꯟꯊꯔꯒ ꯊꯕꯛ ꯄꯥꯡꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯀꯅꯤ, ꯊꯧ ꯄꯥꯡꯕ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯄꯗꯤ ꯉꯝꯂꯣꯏ꯫ ꯂꯩꯉꯥꯛꯀꯤ ꯂꯝꯗꯁꯨ ꯅꯤꯡꯕ ꯊꯨꯡꯒꯅꯤ, ꯑꯉꯝꯕꯅ ꯃꯔꯜꯗꯤ ꯃꯤꯇꯥꯏ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏ꯫ ꯑꯔꯣꯏꯕꯗ ꯃꯤꯅ ꯔꯥꯁꯤ ꯈꯣꯏꯔꯥꯡꯕ ꯑꯃꯗꯤ ꯅꯊꯛ ꯊꯣꯡꯕꯅ ꯇꯥꯊꯤꯕ ꯂꯩꯒꯅꯤ, ꯇꯞꯊꯧ꯫ ꯃꯔꯨꯞ ꯃꯄꯥꯡ ꯐꯥꯎꯕꯗ ꯊꯕꯛ ꯊꯧꯔꯝꯗ ꯂꯥꯟꯅ ꯄꯥꯡꯊꯣꯛꯄꯤꯕ ꯂꯩꯒꯅꯤ, ꯁꯦꯜ ꯊꯨꯝꯗꯤ ꯐꯪꯒꯅꯤ꯫ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯃꯄꯥ ꯆꯥꯗꯦ꯫ ꯊꯥꯒꯠꯆꯔꯤ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯄꯥꯟꯒꯤ ꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ꯫ ꯁꯥꯎꯠ ꯀꯣꯔꯤꯌꯥꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠꯀꯤ ꯑꯍꯨꯝꯁꯨꯕ ꯑꯀꯟꯕ ꯋꯦꯕ ꯊꯦꯡꯅꯔꯤꯉꯩꯗ ꯔꯦꯀꯣꯔꯗ ꯑꯣꯏꯕ ꯃꯑꯣꯡꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯀꯦꯁ ꯂꯦꯞꯇꯅ ꯋꯥꯡꯈꯠꯂꯛꯈꯤꯕꯒ ꯂꯣꯏꯅꯅ ꯀꯣꯚꯤꯗ-19 ꯂꯥꯏꯆꯠ ꯂꯥꯛꯁꯤꯟꯅꯅꯕꯒꯤ ꯑꯊꯤꯡꯕꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯊꯥꯛꯇ ꯍꯦꯟꯒꯠꯍꯟꯕ ꯌꯥꯏ ꯍꯥꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯨꯟ ꯖꯦ-ꯏꯟꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯅ ꯋꯥꯇꯦꯝꯗꯨꯅ ꯗꯤꯜ ꯑꯃ ꯄꯨꯔꯛꯈ꯭ꯔꯕ ꯇꯨꯡꯗ ꯏꯖꯔꯦꯜꯅ ꯃꯍꯧꯁꯥꯒꯤ ꯑꯣꯏꯕ
ꯃꯔꯤ ꯊꯝꯅꯅꯕ ꯔꯕꯥꯠꯅ ꯂꯧꯈꯠꯂꯛꯂꯤꯕ ꯊꯧꯔꯥꯡ ꯃꯣꯔꯣꯀꯣꯒꯤ ꯃꯔꯨꯑꯣꯏꯕ ꯏꯁꯂꯥꯃꯤꯁ ꯒ꯭ꯔꯨꯞꯁꯤꯡꯅ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ꯫ ꯑꯐꯒꯥꯟ ꯀꯦꯄꯤꯇꯦꯜ ꯀꯥꯕꯨꯜꯗ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ MP ꯑꯃꯒꯤ ꯒꯥꯔꯤꯁꯤꯡꯗ ꯇꯥꯔꯒꯦꯠ ꯇꯧꯗꯨꯅ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯍꯟꯈꯤꯕꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯁꯨꯡ ꯑꯇꯩ 2ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ꯫ ꯌꯦꯃꯦꯟꯒꯤ ꯈꯥ ꯊꯪꯕ ꯄ꯭ꯔꯣꯚꯤꯟꯁ ꯗꯥꯂꯤꯌꯥꯗ ꯍꯧꯊꯤ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯀꯤ ꯐꯥꯏꯇꯔ 12 ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯅ ꯌꯦꯃꯦꯟꯒꯤ ꯒꯣꯚꯔꯟꯃꯦꯟꯠ ꯁꯧꯒꯠꯄ ꯐꯣꯔꯁꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ कोरोना वायरस पेंडेमिक की मायोक्ता मियामबु वखल हेना ताहननबगी पांडमदा न्यू ज़ीलैंड ngakpigani न्यू ज़ीलैंड लेबाक सिनबा थुंगना टीवी कैंपेन अमा हौखिबगा लोइनना यारिबा मखै चेक्सिनना लैननबा अमसुंग लाक्लिबा कुम्हैगी सुटी मनुंगदा लू नानबा यावना हक्चांग नादा येक्तननबगी थौरांगसिंग लौखटननबा अपील तौख्रे। फार्म लॉसिंगी मतांगदा लैरिबा सिंगनबा खुदिंगमक कोकननबा लौमी इसिल इनाउसिंगा वारी साननबा लेंगांगना थोंग पुंग 24 हांगदुना लै हाइना यूनियन मिनिस्टर पीयूष गोयलना फोंदोक्ख्रे। कुमजा इंग 2002 रिजोर्ट इथत बाली बोम कया पोखाई हंदुना मियोई चनी हेना सिहनखिबा थौदोक्ता चाउना सेनरिबा अल कैदागा मरी लेनबा मिलिटेंट ग्रुप जमहा इस्लामिया की ख्वादिगी सीनियर ओइबा मेंबर सिंगी मियोई अमा फारे हाइना इंडोनेशियन पुलिसना लाउथोख्रे। बीजेपी की सपोर्ट का लोइनना यूनाइटेड पीपल्स पार्टी लिबरेशन UPPL ना मथंगी बोरोलैंड टेरिटोरियल काउंसिल BTC सेमलगनी हाइरी। त्रिपुरा की तोंगान तोंगानबा मफमसिंगदगी टेरोरिस्टसिंगना फाखिबा मिचमसिंग थादोरक्तबा तारबदी मखोइगी मायोक्ता गवर्नमेंटना सर्जिकल स्ट्राइक अमा पांगथोकलगनी हाइना स्टेट असिगी चीफ मिनिस्टर बिप्लब कुमार देवना फोंदोक्ख्रे। न्यू दिल्ली म्युनिसिपल काउंसिल NDMC ना फल्लाना सिजना थोकिबगी मायोक्ता नोमाइजिंग नुमिता डेमोन्स्ट्रेशन अमा पांगथोकनबा यूनियन मिनिस्टर की रेसिडेंस अमसुंग लेफ्टिनेंट गवर्नर की युम तमना लाखिबा आम आदमी पार्टी AAP की लीडर अमसुंग वर्कर कया दिल्ली पुलिसना फासिनख्रे हाइरी। हौजिंग मखा तारकपदा सानबगी पाउ निर्मला थांजमदगी मुक्तामिनसी। हौजिंग मखा तारकपदा सानबगी पाउ पिजरी गोवागी सिटी अनीदा ngarang सानखिबा डैन सुपर लीग फुटबॉल टूर्नामेंट की 3 सुबा एडिशन की 23 सुबा अमदी 23 सुबा मैच सानखी मदुदा 23 सुबा मैच अदु नॉर्थ ईस्ट यूनाइटेड FC अमसुंग चेन्नई FC लंबा तौनबदा पांजल चनदना ड्रॉ चटख्रे अदुगा 23 सुबा मैच तना बेंगलुरु FC ना केरला ब्लास्टर FC बो पांजल सोथरम लबसु फजरकपदगी पांजल मरी अनीदा माई पाकपा ngamkhre।
ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯈꯤꯕꯤ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤꯒꯤ ꯐꯨꯠꯕꯣꯜꯗ ꯄꯨꯋꯥꯔꯤ ꯊꯝꯂꯕꯤ ꯉꯥꯉꯣꯝꯕꯂꯥ ꯁꯔꯨꯛ ꯌꯥꯔꯤꯕ ꯁ꯭ꯀꯣꯠꯂꯦꯟꯒꯤ ꯅꯨꯄꯤꯒꯤ ꯐꯨꯠꯕꯣꯜ ꯀ꯭ꯂꯕ ꯔꯦꯟꯖꯔꯁ WFCꯅ ꯉꯔꯥꯡ ꯁꯥꯟꯅꯈꯤꯕ ꯁ꯭ꯀꯣꯇꯤꯁ ꯋꯤꯃꯦꯟꯁ ꯄ꯭ꯔꯤꯃꯤꯌꯔ ꯂꯤꯒꯀꯤ 3ꯁꯨꯕ ꯔꯥꯎꯟ ꯃꯦꯆꯇ ꯍꯥꯟꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯂꯩꯔꯝꯕ ꯒ꯭ꯂꯥꯁꯒꯣ ꯁꯤꯇꯤꯕꯨ ꯌꯥꯝꯅ ꯍꯦꯟꯗꯨꯅ ꯄꯥꯟꯖꯜ 5-0ꯗ ꯃꯥꯏꯊꯤꯕ ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯤꯒ ꯑꯁꯤꯒꯤ ꯄꯣꯏꯟꯠ ꯇꯦꯕꯜꯗ ꯃꯀꯣꯛꯇ ꯂꯩꯕ ꯉꯝꯈ꯭ꯔꯦ꯫ इंग्लिश प्रीमियर लीग 12వ राउंड की मैच अमदा साउथ मटन सेफील्ड यूनाइटेड पु पांजल 3-0 माइथीब पीख्रे। चेल्सी एडवर्टन की मखुत्ता 0-0 माइथीब नंख्रे। स्पेनिश फुटबॉल की ख्वाइदगी मकोक्ता लैरिबा लीग टूर्नामेंट ला लीगा की ngarang अथेंगबदा सानाखिबा मैच अमदा सेवियाना गेटाफेबु पांजल 0 दा माइथीबा पीख्रे। अमरोमदा ममांग सही की चैंपियन रियल मैड्रिड सु एथलेटिको मैड्रिड का सानाबदा पांजल 2-0 दा थोइबा ngamkhre। जर्मनी की बुंडेसलीगा फुटबॉल टूर्नामेंट RBS Rasenballsport Leipzig गना वाडर ब्रीमेन बु 13వ राउंड की मैच अमदा पांजल 2-0 दा थोइदुना लीग असि पॉइंट टेबल दा ब्रेन म्यूनिकना पॉइंट चप मानना लेमिनख्रे अदुबु म्यूनिकना गोल डिफेंडर्स दा मरी हेंदुना लेरी। सेरिए फुटबॉल टूर्नामेंट की ngarang सानाखिबा मैच अमदा इंटरना कालग्यारीबु 3-1 माइथीबा पीदुना पॉइंट टेबल दा 2వ पोजीशन दा हाइगेटपा ngamkhre। वर्ल्ड हेवीवेट चैंपियन ब्रिटेन की एंथोनी जोशुआ नंगरांग अथेंगबदा लंदन की वेम्बले ngarang अथेंगबदा वेम्बले एरेनादा पांगथोखिबा हेवीवेट बॉक्सिंग बाउट अमदा बल्गेरिया की चैलेंजर्स कुब्रात पुलेपु 9వ राउंड लोइसिलकपदा नॉक आउट तौदुना महाकना ममांगदा फंखिबा IBF WBO अमसुंग WA टाइटल सिंग अदुरी रिटेन तौबा ngamkhre। मार्से फुटबॉल क्लब ना मोनाको 2-1 माइथीबा पीदुना फ्रांस की लीग 1 की पॉइंट टेबल दा 2వ पोजीशन दा हाइगेटपा ngamkhre। अतोबा मैच अमदा मोंपेलियर ना लेंस पु थोइरगा मखोइबु 5-सुबदा लैख्रे। बोर्ड ऑफ कंट्रोल फॉर क्रिकेट इन इंडिया BCCI नंगरांग फोंदोखिबगी मतुंग इन्ना इंडिया दा डोमेस्टिक क्रिकेट सीजन अदु मथंग चही की जनवरी 10 दगी हौदुना साइड मुस्ताक अली क्रिकेट टूर्नामेंट ओइरगनी। इंडिया की नुपी की टेनिस नंबर 1 सानरोई ओरिबी अंकिता रायना दुबई दा पांगथोकपा $1 लाख अमा सेल की मना लेबा इंटरनेशनल टेनिस फेडरेशन की मखादा पांगथोकपा ऑल हाप्टूर चैलेंज की नुपी की डबल्स की टाइटल लौबा ngamkhre। अमदी मालेम की सानबगी हिरम सिंह सानरोई सिंहना थिंख्रबा पोटयान सिजनरब्रा नत्रगना सिजनरिब्रा सिजनदब्रा हाइबगी यंगसिलिबा ख्वाइदगी थाक वांगबा लूफ ओइरिबा वर्ल्ड एंटी डोपिंग एजेंसी वादा की माइकैदगी फोंदोरखिबदा मालेम की तोंगान मफम सिंगदा पुथोकनरकलिबा कोविड-19 वैक्सीन असि सेमबदा यावरिबा पोलम सिंग अदु कुपना यंगसिनगनी हाइख्रे।
ꯊꯥꯒꯠꯆꯔꯤ ꯅꯤꯔꯃꯂꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛꯀ ꯍꯟꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯃꯣꯠꯁꯤꯜꯍꯜꯂꯤꯕꯁꯤꯡꯒꯤ ꯃꯊꯛꯇ ꯌꯦꯡꯁꯤꯟꯕꯤꯅꯅꯕ ꯂꯩꯇꯕꯒ ꯃꯥꯟꯅꯔꯦ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯄꯥꯡꯒꯩꯒꯤ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯔꯦꯕꯨꯂꯦꯇꯔꯤ ꯊꯝꯗ꯭ꯔꯕꯗꯤ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯂꯩꯈꯤꯒꯅꯤ ꯍꯥꯏꯔꯤ ꯁꯛꯅꯥꯏꯔꯕ ꯒꯤꯇꯔꯤꯁ ꯃ꯭ꯌꯨꯖꯤꯛꯁꯤꯌꯟ ꯑꯃꯁꯨꯡ ꯀꯝꯄꯣꯖꯔ ꯋꯥꯍꯦꯡꯕꯝ ꯁꯦꯝꯁꯟꯅ ꯂꯩꯈꯤꯗꯕꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯗ꯭ꯔꯒꯀꯤ ꯐꯣꯔꯦꯟ ꯀꯤꯡꯄꯤꯟ ꯁꯣ ꯅꯥꯏꯡꯒꯤ NSA ꯗꯤꯇꯦꯟꯁꯟ ꯍꯥꯏꯀꯣꯔꯠꯅ ꯀꯛꯊꯠꯈ꯭ꯔꯦ ꯗꯤꯄꯨꯇꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯔꯦꯡꯛꯇ ꯄ꯭ꯔꯃꯣꯁꯟ ꯄꯤꯈ꯭ꯔꯕ ꯚꯦꯇꯅꯔꯤ ꯂꯣꯏꯁꯪꯒꯤ ꯑꯣꯐꯤꯁꯥꯔ 13ꯒꯤ ꯄꯣꯁꯇꯤꯡ ꯄꯤꯔꯝꯗ꯭ꯔꯦ ꯍꯥꯏꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ COVID-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯂꯦꯞꯇꯅ ꯁꯟꯗꯣꯔꯛꯇꯨꯅ ꯅꯧꯅ ꯀꯦꯁ 118 ꯍꯦꯟꯒꯠꯈ꯭ꯔꯦ ꯀꯦꯁ 3,363ꯅ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯇ ꯉꯁꯤꯗꯒꯤ ꯄꯥꯛꯇꯛꯅꯅ ꯐꯥꯏꯖꯔ COVID-19 ꯚꯦꯛꯁꯤꯅꯦꯁꯟ ꯀꯦꯝꯄꯦꯟ ꯍꯧꯔꯒꯅꯤ ꯍꯦꯅꯔꯤꯒꯤ ꯃꯊꯛꯇ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯋꯥꯏ ꯏꯔꯥꯕꯣꯠꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯄꯥꯡꯊꯣꯛꯂꯒꯅꯤ ꯂꯥꯡꯒꯣꯜ ꯑꯣꯜ ꯑꯦꯖ ꯍꯣꯝꯗ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯃꯤꯅꯤꯁꯇꯔ ꯑꯃꯒꯤ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯐꯝ ꯃꯦꯟꯁꯤꯟꯗꯕꯗ MLAꯁꯤꯡ ꯋꯥꯔꯧꯅꯔꯦ ꯋꯥꯏ ꯖꯣꯏꯀꯨꯃꯥꯔ ꯂꯦꯠꯄꯥꯎ ꯍꯥꯎꯀꯤꯞ ꯃꯤꯅꯤꯁꯇꯔ ꯂꯧꯊꯣꯛꯄ ꯉꯝꯒꯅꯤ ꯊꯥꯖꯅꯗ꯭ꯔꯦ JP ꯅꯗꯥ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯊꯤꯡꯈꯤꯕꯗꯒꯤ ꯃꯐꯝ ꯀꯌꯥ ꯅꯧꯅ ꯀꯩꯊꯦꯜ ꯑꯣꯟꯊꯣꯛꯂꯦ ꯍꯥꯏꯔꯤ COVID-19 ꯚꯦꯛꯁꯤꯟ ꯍꯥꯔꯠ ꯗꯥꯏꯕꯤꯇꯤꯁ ꯅꯥꯕꯁꯤꯡꯗ ꯑꯍꯥꯟꯕ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯕ ꯌꯥꯏ ꯍꯥꯏꯔꯤ ꯑꯃꯗꯤ ꯃꯥꯔꯀꯦꯠ ꯁꯦꯠ ꯁꯦꯝꯖꯤꯟꯕ ꯂꯦꯞꯅꯅꯕ ꯃꯤꯅꯤꯁꯇꯔ TH ꯕꯤꯁ꯭ꯋꯥꯖꯤꯠꯅ ꯃꯤꯌꯥꯝꯗ ꯀꯤꯍꯜꯂꯝꯂꯦ ꯍꯥꯏꯔꯤ ꯄꯤꯖꯔꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯕ ꯂꯣꯏꯁꯤꯟꯖꯔꯦ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯁꯄꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ Season of you,